Ministry of Home Affairs na Sinduna tha asigi mangada Delhi da pangthokhiba Meitei amasung Kuki jogi CSO Civil Society Organization gi mihut jawba nakal ahumgi Oiba wari sanabada sarup yakhiba ke jet se Kuki jo council gi mihut singna ngarang kangpok pida thunglabada Kochu Committee on Travel Unity na taramna okre amasung Kuki Furup ki CSO sing MLA sing UPF United People Front ke NO Kuki National Organization Amadi ke jet sina separate administration Phamkhi phawa punna lepina ba haiba warep lokre hade tongan ba agenda anira yumfom oiraka kampok pida leiba Kuki jo council gi holding rang pangthokhiba taramna ok ki thorum aduda warep kharasu lokhi hade warep sing adudi Meitei amasung Kuki Furup ani ase haukhiba English singani kulhumdoi ge me ahumdai gi thoklakliba irang asina maram oiraga amuk hana punsin ba yaroidaba Furup sing oibana Kuki sing na karigomba hiram amatada Meitei singa wari sanadaba Kuki jo gi luchingba sing na subnatagi injalenga ke Ministry of Home Affairs khaktaga wari sanaba Amadi separate administration Phamkhi phawa punna lemina ba haiba sing asini